Lamdam asigi artist singna kalingai matamda miyamgi thogal tawduna miyamgi pungning pelhali kayana khubak khuduna noktuna harawni yengnei aduba artist sing asina naduna hawgat kangkhat ngamdana taduna leiraba matamdadi mahakini haiba kanasu laite hiramasigi matangda TOMTV gi akhanaba pawda mama Imphal West District ki Singjamai Kendra ki manung chana laiba Singjamai Furama Khongdagi miyamna Dara haidaka khangnaba Manipuri film da achauba mafam ama kanduna leiriba artist ase chahi mari ki mamangdagi BP stroke tawduna mahakna yataduna leiriba Famungda marup oiduna lehuri kallingai matamdadi mahakki mi ngakta ngairame adubu hauzik naduna leiraba matamdadi mahakki ni haibada masagi mami natna kanasu uwa fangdana lehuri mahakna saktam langkhiba madi miyamna pamni yengna film singi manungda ya school pakhang angauba wamai uda great lungfu tomba asina chingbani mathibong wasaga yu thai mani ai haidra dare mo haidra ai la kudu na ki ru se himo ngani mashi pona mashi nanga thola mana tra artist asina Manipuri film gi lamda film kun hena saruk kya khrabani laibak thibadi chahi asimaktada mahakki apok pisu taibang thadokhe adubu imung asi chakhum meimutpadi yadabana manau nupana private TV channel amagi local cable collector oiduna thagi fanglakpa lupa lising tarukna imung asi puhauri fanglakliba senfam adudi achoba ipakamada thum khara khak thadhabaga pangkhak oihauri TOMTV ga akhanna unabada Darana Phongdorakpada laibak thiba ahing amada mahakna tumthakraba matung mahakna haugalakpa matamda hana mahakna leiramliba fivam aduga manadaba mongda leiramkhe mikup aduna mahakki punsida kawba ngamlaroidaba mikup ama oikhe Darana mamitagi mapi tana makha tana Phongdorakpada mahakka loina tinaramba singna film da chen chongduna miyamgi thaugal tawba ubada mahaksu yawningba fawi adubu hauzik oirakliba fivam asina mahak pambai amata leite mahak hanagi fivam da amuktadi miyamgi thaugal tawba pamli haina ningamdana taksi sholhauri swabi jati kai hai handi hai ngangde de jong hai ngangde machan jo shepchri maje kai tamalli ba aduna maintenance tawung ma ngamang amul tawna ba aduna ai ngam kana ju ba 신이 따오지. 이 하이브 건데 좀 어디 하이들 뭐 하이들 강제 봐. 강제디. 뭐 방식이 그런 산업신이 기당 파파 모다 신비가디 얌나 뭐얌 텍스트 오니 뭐 포지션에 해라 이 뭐가 이거 필름 라인에 이 스테이지가 토사게 레이 아이시 그때 ngammat kaligo myam siba phangna ka poitadle ai skin namun nam skin tho myam siba to ngam boijage nakalamromda daragi machanupi parbahini na phongdorakpada ibung asina kalingai matamdadi mahakki mi ngakta imung asida leppa leituna lakhi adubu ibung asina sumna leikhiba matamdadi kanasu lakhide haina ningamdabaga loinana phongdorakhi amadi mahaki mabung asibu amuktang dilaying biyu haina khonjel thokna mabungi damak kaphauri mathakta ka khalaga ai o gongi kape khulna mai tor maduda dubda nungai tai imana abdi kaim khandi ba halora pagi najarak pani kona darana bade ayam nungai tai ba kayai imung manungi maikaidagi phongdorakpada lamdam madugi mihut singna vote mayada vote fangnabagi vote khomba lakpada mateng panglamba natana ngasi fawba kanamata mateng panglakhide artist singna kalingai matamdadi mahaki damak laikhiba miyoi sing artist aduna naraba matamdadi lottuna leibagi chatnabi leirabra lamdam madugi mihut sing aduna su vote mayada laktuna vote khomba lakpa matamda panglamba mating aduna tana kanasu numit adudagi ukhidre hairi lamdamusigi mihut sing ase masa masagi kendrada vote mayada yumthong khuding changduna awa ana leibra haina mateng pangba se vote matam natrabadi yadrabra haibase achauba wahang ama oiri miyobagi punsida film amadi drama haibase tanathanaba yadraba mane adumakpu drama ulingai matamdadi artist sing na torokpa du khuba khuduna noktuna amadi kaptuna emotions kya utlabasu drama adu sanaram liba film adu sanaram liba artist singna ngasi Famungda Yataduna leiba matam asidadi kanasu yengbinab leite
आर्टिस्ट सिंग असिबो मणिपुर की सक्ताक लिबा आर्टिस्ट सिंग असे अखोइना नारक यकलकलबो मतमदा अमदि फमुंगदा यातादुना लेरबा मतमदा अखोइ खुदिमकना यंगबिबा हाइबसी थौदांग नत्तब्रा हाइबसी अचोबो हांगमोइरि हिरमसिकी मतंगदा कैमरा पर्सन नरेश का लोइना पाउदम जरि बोनल समंदुरम टाइम्स ऑफ मणिपुर न्यूज़ इम्फाल।